Impact talk to Manipur da miyeng tabir ba kwai pumna makpu han mamakta da taram no okchari ngasi adom gidamakta puduna lakchari ba guest ase adugum laba choreography gi lamda contemporary dance gi lamda malem gi thak sangchil liba adugum laba saknai da ba miyoy amakhakne mahagase adugum laba Nachom Arts Foundation gi su artistic director gi thawai pubi riba miyoy ne miyoy adude Surjit Nomai Kapam mayamna bonbon haina khangna riba sine bonbon bu ngasi Impact News gi studio se taram okchari loinana bonbon ngasi ahan boina lakchani wa hangje bonbon je kadai de gino ma baba gi ming adagi hawrok pham haitarane adu hapet samma pom dang tambi ahan makta Impact TV bu around aina thakachari aduga ai gi ming Surjit haina ju khangnai aduga bonbon lekai gi mina ai koiro mamang lekai tongju kendra dagine agi babana khogi samsro nomai kapam kawi agi he popi bai mana thoibi chana kawe wai ai Kanchipur dagi ju oi jilinau kya ichinau khoi ichinau nupa ahum nupi ahum haitare khoi ai na manga su ado bonbon pai bi de sin family da kitang mamai won jaraga choreography is kaino contemporary dance is kaino kitang thambi hoi choreography hairagadi yam chaure haibdi choreography hairagadi akogi dance ta miyeng changjaliba kangu adu natraga ju choreography haibse section ju khaidui haibdi dance ki da julai martial art ki da julai adu modeling ki da ju choreography makhal makhal lejari haijariba adu gi tam da akogi ai gi tam oina di akogi dance ki maiki rom da oina choreography o lejabani adu ga contemporary dance na akhoi mayamna di western dance ne na haipechu khangnaba dum taje adubo contemporary dance se hajiki oina imunna thizla kanda di Europe ki tam da natabida akhoi gi isagi oiba haitare akhoi gi isagi rooted oiba akhoi gi Manipur da gi oiro adu natraga isagi kenoma puthoksagi event akhoi discover am tawthoga haitare port amadagi aduga innovate tawba adumba port asu akhoi contemporary dance na anmaina khangnai aduba contemporary dance se makhal yam laigre habdi choreographer ki makha amusung dancer ki makha da pole maramdi contemporary dancer and choreography je moina tawriba research se makhal makhal leijagre haijariba khara bana cube ta research tawba yawi khara mana just floor da research tawba yawi dance makhal je khara mana wall gumada akhoi gi wall je da akhoi movement kari tawba ya khara mana chatpa khatang da akhoi gi choreography tawba sungba mayam ama haji all over world da haitare choreographer makhal makhal na contemporary dance sigi makhal mayam anum tawri haitare ado Surjita bonbon da sigi art form je kai kai wai de gi tammu buno kai wakhalol de gi tammu buno kadai bok tambi re habdo ado ju kitang tam ai sama angawri ngai da ai je film da yang ngaujare akhoi gi akhoi family da tv je akhoi gi lekai da akhoi amakhata leram haitare da akhoi film je yang ngaujare ado ba ado film da akhoi gi martial art maru ena ko na sum je am pamjare adu da gi hauna ai je angawri ngai da di performing art haitare stage ta yam ka je am pamjare haitare even isai bo dance to boy ro theater ro haibai taba yonda khande ai gonda performance stage ta kara gadi yam nungai jaba stage kadra gadi kai jai ko iske kara gadi ai gonda yam nungai jabum phaw adu dagi ai je yam kuiraba matung da haitare aina chahi 13 ga sujala kanda adu da ai je amuk art sigi khongdar apne habide akoi gi Manipuri film album ga yam kanna phawal matang da ai je adugi mamang da dance ki mamang da ai je even ai sports player ne badminton amasung marathon runners or maga adu matung da ai je Dehradun da mok hotel management amu tam jarur adugi matung da ai je college da dance ki jida ai je hana angaw de pamjara padagi ai mana akoi bada sumaina tamningi kholi habadagi ai je chai kunmari surapada ai je Bangalore da koi Art Institute of Katha and Choreography haba institute ajta ai 3 years BA choreography loishale adugi ai madugi manda ai tamuba kholuba ambu natte adubo isana yam pamjaru ba haitare aduga adu matungdagi di aina matamduda contemporary dance haibagi school je India da leramde hajikpur da leitri adubu hantak
sahi da oina MA da contemporary dance se leire haita adu maina leirame aduna aina contemporary dance to pada di tambam je kai de no leiramde aduna tam je koina YouTube tu kumba thiba adu research tawe adudagi mathang 2011 adai muka yoksila kan de aigi atopa residency haita re ko nakoi art residency akoi gi Mapanda Delhi da akoi gi Gati summer dance residency na makhal adu da koi taruk khan bada loina na mapan manga amadi mapan digi tamuk pa ngata oi choreographer aina tamu da ba haita ko maina thengnar ke du gi makhal thengnaraga ingonda experience me am le hobudo adu hajipudi adu gi journey na ina thamjani adu bonbona dance ki lamjda sigi art form juda yam thawai yobirami je bonbon gi imung da family line da hana art ga thawai yoba natraga art changjil lam mi ga lei yobra ko ai ken akhoi maje he popi maje hana ojaratan thiam gi da ju yorame aduga maje film oina ju kitang khonda jarame adu bongan na yum palapodagi haitare anum industry art ki industry da num lep khre haitare ajiki oina bonbon da dagi hona haitare angang oi ngai matam da film yeng badu khak natana da loinarakwa machatuna su bonbon gi ngasi dance da khong thang jilam bajigi yama chaw maram oiram gani abu ofum thamjage ado hauju fawda bonbona as a choreographer mo oina aduga contemporary dancer mo oina changjal lakbajida kari achievement laigre kai lamda performance upi kare having chingli kan tambi aigi achievement haibse aigi 2013 dagi hongna haijarage 11 12 adum yam struggle dari manung ne that 2013 dagi the is a recognized international oina recognized to bahujare aduga aigi collaborator akoigi dance collaborator haitare ko akoigi Singapore artist ama choi ka fa have magaju ai akoigi collaboration oina tawjari aduga US the choreographer Isaac haiba ama gaju collaborator oina participate tawjare adugi matung dagi di ai se mathang haitare akoigi Europe se Europe ta ayamba hajiksu anum chachari ai sengna ja ai masing thi ngamdre haitare hajipoina have the everywhere Europe ta ai chacharure aduga even Japan Singapore America chacharure aduna aduga aigi achievement hai local gi achievement haraga na khoi gi Nachom Art Foundation gi oina ai artist director oi leje aduga khoi Manipur da ju event mayam ma choreographer khoi gi contemporary artist haitar sungba artist mayam UK dagi la ame du dagi France dagi la e Switzerland dagi la e Japan dagi la e all over the world ko hajipuda num la e aduga khoi community jam pi haitar contemporary art ke je maram di akhoi gi sakhot pa akhoi gi rich culture ama oiba mafam akhoi gi traditional gi oibni na akhoi gi contemporary ama leijabni na sungba art form je kitang likhat pada kitang mayu khara ju wa na thoi admaina lei aduga achievement aduga atopa achievement akhoi gi Nachom gi haraga akhoi gi Manipur gi oina haraga akhoi gi nerve haiba amaga folktale haiba amaga akhoi je best choreography oina akhoi 2014 amasung 2016 gi Pegda award ana adugi do isam ki oina best choreographer na phangje aduga madugi piece ado akhoi all over India chacharure aduga London Spain aduga Barcelona Portugal ju chacharure yam nungai jai bonbona isa gi oina national gi international gi level bawda tuan ba performance kya am thambiri wafun thambiri puno sing mathakta Nachom Arts Foundation gi khuthang dagi ahuye local gi oba haf ama semgatana da national level da performance me am upiri azun thambiri makha ta na ju international level da changjan ba ya ba platform ama direction hoiba wafun thamjage loran matang lakchaning je ngasai gi contemporary dance ki ahuye bonbon gi kanojing je hoina chum nei na jabada physical fitness ki tangai fataba ma laibran khanje physical fitness ki command maintain to bi nomda pung kya fitness ki dam da kai thok pi ha adum man jingba kitang thambi hoi
contemporary dance haitare every do akoi physical yamna darka oi aduga contemporary dance ta mukka munna mu yengorgadi akoi research work toina musu khara depend tawi habade intellectual oina haitare akoi gi dance katan na yaraktaba akoi gi masa akoi na hajagib da contemporary dance haga dance katan nate magi research work mayamna tomnadri report ama or lerma potagi akoina kamaina innovate tawgadagi habigi wakal amaju adum bazu laitaba yade aduna mentally ju akoina strong ohendaba yade na akoina khalle aduga physically oina egi isamaki oina hajikse akoi yamdrabada nungdang wairam aigi at least 1 hours no mai sagi anum honaba num honaje aduga atopa ayukum badana akoi gi angangumba takpa akoi performance laibugumba adum bada num jokhane aduga adugi wamada administration haitare akoi gi bar research work ju akoi contemporary as a contemporary dance ama oina yamna maru oibra na khale adu ngasagi intellectual part haitare ko research to bukhot basidi utningi ba potuga thimnuga mari lena ba expert mayam ju tanam daga le ka doini sigu mayam ju management to buda thengna birak ba wan wai adu ju kidek share dogi yam warame ahamada 2008 ta manipur da tholok da haitare contemporary dance je kanamta aigi mentor oi kana ba haitare ko sida manipur hajik su num khara wana thoi adubo aina contemporary dance ta mak natraga ju atopa khoigi art ki culture gi lairamba mayam jagi khoigi tana jaraga hajipudi khara mai pange haitare ko aduga aigi awabadi aina tawningi ba pose khoigi mapan europe ta kaigino di hana europe tagi hana laijarma pone mogi research work kamaina mogi platform ado kaigino di contemporary dance je khoi local khatagi nate whole universe ki all over the world haibagi platform ji am chawgre aduna moiga competitive oina ba honarapa adudagi moigi chandana na akhoi gi level je yauna ba honarapa da akhoi research darka yam lai adugi struggle yam darka lai maramdi ngasagi port to ngasagi mi lising da laiba mafam dagi ai ama likhana na ba hona ba je ayamna akoi intellectual mayam dagi tongan ba ma adu interested oi ba ma darka le aduna masigi struggle yam laigre haitare adubo aina sum 2013 dagi ma europe kumba dagi makhal gi residency discussion akoi gi artist residency kumba mayam ma adudagi all over power ba akoi gi artist mayam ama thengnare moiga ju unajare adugi matung dagi di aigi hajik phuda aigi live pha ba aigadra hajik te aigi europe tagi network leire adu kaiguma khitang awa pa leire ga ju moida num community internet ki ko kuthang dagi anum akoi gi mentor oina mana num leiba phang yam nungai borbona sigumba kai habitare physical performance utpadu khak ngaki mit nungai na ba pelan na ba utpadu khak na taba intellectual idea am manung da phumma chaliba sugma contemporary dance ki lam jeda yam khong thangjen bidana yam chaw na mai pak achievement ke ama pubirak liba si iramdam sikisu yam chawthok chaningai ne haiba wafam si thamjage loirana matang aswaida atem break am khak lojage break ki matung da talk to manipur da amu hana thuna lakjage impact talk to manipur da ngasi sandok chariba episode asigi guest oina lengbirak liba bonbon bu unaduna bonbon dagi contemporary dance ki matang da thodo hendokpa ahen ba information kya lauthong mun gi tanja makata na lojage bonbon break matung da amukana taram nokchari break matung na laksaningi bo hangje nachom arts foundation ji matau kamaina lingakibano nachom arts foundation ki background hai tare ko adu gi wari samnapam tambi hoi aina keno tagi BA choreography loi matung da Bangalore da ai ju chahi ahum lom je stem dance company have a company da ai join torame madu degi thola ga ai gi na aina yam penjagi da ba hai tare ko aina contemporary dance khongda dringaki mamang da ai je kai tawdino ga ju platform bu urak ta bai tare adurgi ngasagi mafam ma leram da bai tare aduna ai je
Manipur da hala matungda aina khangi base naha oriba adagi haugalaiba naha jigi karamba platform ma thamjike na aina adugi asa dagi ana Nachom Art Foundation ase haudokhibane madudagi akhoi gi 2009 dagi akhoi je haure adugo 2013 adai da akhoi je register tawjabane adugi matungda akhoi je hajik aina johana panjagi ba akhoi mapan lamdagi choreographer mayam lame even hajik puta akhoi prohibition akhoi Swiss Art Council na support tawiduna leire to Japan Foundation akhoi Japan dagi artist mayam ju la aga mana workshop tawgi mayam ju leire adagi atopa mafam pham dagi USA dagi London dagi artist mayam akhoi Nachom Art Foundation gi makhada akhoi artist residency haita yamna community pikpa amagi makhada akhoi je artwork ama sankalpa haujari ado hajikse tamna sum horopa dagi haitare mayamna atopa mapan dagi lamna ajipuda num Manipur da chalagadi Nachom Art Foundation haiba mafumjida num connect tobiri haitare adagi moina tongning ba work adagi moina pamiba research kenoma leraga ju akoi Nachom Art Foundation da contact tobiri aduga Nachom Art Foundation na hajikse akhoi contemporary art haitare akhoi traditional dagi hena aduga independent artist oina learning ba artist mayam amalei haitare masi kanmaina akhoi platform piga dagi have dagi miyeng da yam kana hona jari aduga contemporary dance kata junati akhoi je kaigino di contemporary dance ma tawbada akhoi artist amana akhoi music khangata ba yade the lighting khangata sound literature mayam se loina bak khangda yade aina contemporary dance kata junate atop any form of dagaju atopa art form ase yam khangbada maru aina khanje aduna akhoi gi Nachom Art Foundation asina uriba object sidi akhoi gi mayam haugali ban ha je akhoi gi any art any contemporary art form the platform ma lehnaba adungba ngamnabagi honaba adu ani akhoi gi Nachom Art Foundation na objective Bomon choice da ingonda khangning ma lai akhoi gi public ta expose to dragadi Nachom Art Foundation na buoro ama na buoro contemporary dance develop to doriba contemporary dance public ta expose to na bagi platform je si medium je kamaina thambi kamai to Ajiki wana di akoina Nachom Art Foundation ase akoigi funding lay banate ai na isama ki akoigi Europe daga chatroga adugi fee duna toraga ayamba toba taukiba akoigi event mayam ni aduga mapandagi laiba independent artist ju masa gi pocket money dagi haitare ko interest oina akoigi isama ka adugi local artist ka collaborate toraga akoi tawgena khangiba ngatani events akhoi aduna hajiki public ta unaba haibje paisa yam changi aduga leichu leite haibde akhoi gi work se akhoi na ju haijagi ba akhoi meeting gi phajaba khata du nate akhoi na tawjari ba contemporary art de mayam na ahamada di ngawraba kholaba kaina haina bju ai maram di art form se akhoi yaringe akhoi na traditional dagi ju amasung kan modern dance hariba art ani dagi tongan amuksu chachage na adungba maikei rom ne aduna traditional ju nataba modern dance ju nataba ani jigi natabni na min he yengbada kaino moi je haina ba maju leiri haitare aina ahambada toropada mi amamde aduba hajikti khara leire live phaba haigadra Manipur da audience ti wate ai amurak anirak ti yam chauna sinjagre akhoi Japan Foundation ga juloina na MFDC da adagi Nachom Art Foundation gi akhoi ja han boina na 6 foundation de gi oina akhoi Chandrakiti da akhoi gi nerve fariba amasum folktale hariba pot asiju chagre aduda num mayam gi response yam lai aduna haji puta haitare akhoi na hona jebigi mamanje haji puta public naksum khara khangba khangba sum haugalai haitare kaigino di akhoi hekta pochi anobani ne heta audience na hek pamba o khangba matam amadi changi haitare aduna hajiputi awa matam ne hajiki matam je adu akhoina chahi ani humgi matungda akhoi gi
platform asi hena publicity unaba amana mai onjali haitare aduda sigi chance hoina haitare ko akoina aina kitang haijaba pami madudi akoi je Manipur da akoi gi sansthan ahum khalai akoi gi amasung haiba mane amasung ukabi haiba mane adoga isamaki na smart foundation je si je akoi event macha silaga lai Manipur jida akoi gi tongan ba intellectual performance event macha ado aina moy ahum da hangu matam da akoi collaborative oin tawraga akoi Manipur gi whole public ki oina macha je akoi na chobo oina on thokpa yadabra haibadagi akoi je hazik hantaki sahi dagi hauna akoi je arts and infal haiba akoi gi festival ama akoi hatak sahi dagi hauja gadori sigi festival dagi di akoi more public open haitare mayam large public audience ki maike rom dani akoi yengjari je adoga sigi festival asida akoi na mapan lam dagi international oina ju akoi gi hajikputi akoi government side dagi ju funding lojaro na khalle independent oina akoi gi tongan top pa festival oiba amasung akoi gi AMJ India gi mafam da lariba festival dagi sangdana na ba competitive amo oina hena mai onjali haitare yamna achauba target ne han hajet tare mai pak wa ocean hoi bo phum je thamjage loina na matang ji dong lakchaning je bonmon Manipur gi hana lejanmin ba traditional dance form jingja masi contemporary dance style jida khara yanjan ba yagiba machak leibra kamai do aina jo hana hijabadune contemporary dance haraga amakhak laite habdi choreographer amasun dancer gi matung na ju ile mana kaigumba Manipuri dance da focus tawraga keno ama puthoksa gi haraga ju yam lei example oina khoi gi mapalam da khoi gi even khoi gi contemporary dance hor khibeje khoi gi ballet hariba khoi gi Russia gi classical dance tagi sidagi kitang lanthoga ballet je yamna akoi gi yamna form leiba other construction haitare ka magi geometrical oiba form ne adu do akoi gi matagram hariba akoi gi pioneer contemporary dance ke haitare mana masi je sidagi lanthoga akoi je hasan je nungai na jagoi saba yadabra or rules mayam bound tawrtaba adudagi costume ga je amakhaktagi helaktaba adudagi magi story line je akoi gi royal family khatangi oiba adudagi akoi gi mythological story khatang oiba akoi haujiga je oiba social life ta akoi gi samnarga ji environmentalist ko adudagi liso driver gi kanana tawbiri kaina sum question do hangak pai tar adudagi matagraham jina akoi gi bele dagi wangna chanthoga akoi gi haji contemporary dance hor khibani adungum na akoi gi Manipuri dance ju option mayam lei tawbu mayam lei aduna contemporary adubu tawbudabu haibadi mayam na khambi ga jab je fusion dance haiba mujule haibadi aduga fusion dance haijina akoi gi Manipuri dance su yanjamba atopa dance su yanjalaga semba ma only visual khatang da ko aduga contemporary dance ngasai amarom da ju haiba amar magi walks na koi Manipuri dance tadi oiba aduga magi theme jina contemporary dance tadi oiba haitar adu maju oiba yai aduga ai isamaki oina haijaragadi theme jina universal ohanba aduga walks ju akoi gi universal haitar akoi gi mioiba akoina hana lengdana leiramiba pot haitar ko isagi saurakanda akoi gi isagi movement tongali adagi harar kan isagi movement tongale sungba research toraga humanity haitare ko mioi ba mana lengba yaba movement haitare adagi mioi ba magi anatomy myam je loi chap mana ba ngatani adagi anatomy je khoina kamani lengba yaga dagi adagi pot tu da loina raga khoi gi ngasagi thim amaga palaga haitare adagi work to kamai chana han laga akoi play adu pukhan pa yai kana to pa yai Bun contemporary dance yeng bem lu dong wal yeng baje hoi sumaina samnarga kenogu mane akoi gi mathematics haitraga di plus minus podi mayam loi ngang me aduga formula anubo puthoga adum bagum mane haitare you know di nasagi samna software develop to bagum mane
हाइबदे ABC खतंग नतबा को ABCD हैरे लाइक खरा हैरे बेसिक ति लेरे अदुबो literature mo oge haragadi karamba level da yorokadagi adungumna haitare jeki dance or keno da ju magi level je tongan tongan na leijari haitare ai samaksu modern dance araga amakhak oyurame contemporary dance araga amakhak oyurame ado hajikti natre contemporary dance araga aina ngasa hajagi aigi aina hajik tawjaribje who is Surjit haibaduni who is Bombon magi Bombon gi work se combine tawe magi work se atopa USA da ju leite aduragadi magi work se akhoi mane USA da kawba yadabra haibagi adugimba keno done contemporary dance da adoga si hai pose aina haije chumme habena te maramdi ngasa aina haije ge contemporary dance pose choreographer gi makha ju yam poli haitare adoga akhoi gi traditional oriba pot ase akoina use tawda lali habisu leite adubu isamaki oina aina haijening badi ai isama classical oina jo num tawjari ai Manipuri dance tawjari adubu aina thamjaning badi ai classical dance oina num laije janon khanje aina respect oina laije adu contemporary dance oina oiraga di aigi oiba tongan ba ma tawbuna hen phabra na khanje admaina oina aigi di high respect oina classical dance the thingjadri haita adu bon matang ye laksaningi je classical dance pu oiro contemporary dance pu oiro si choreography work tawbiri besing ji pu oiro masi Manipur gi context da yeng da huji karai pau da professional amoina pai be yare habdu kitang thambi yam lubo wafam ne sigi wafam je aina haijaning badi contemporary dancer amo oigi haragati ahamda struggle ama yamna mathau tai aduga paisa yam paibi wakan khanbi daba yam thuna phauge haibegi wakan khanbi daba kai geno di aina atopa classical dance atopa panjare bi atopa gidi aina sum yengjabda platform anum lei haibdi akhoi Manipur gi dance haragadi everywhere world oina power ga lei anum mogi platform di wati aduga tongana junu Manipuri dance haidi Manipur artist se anum korani haita contemporary dancer oina oiragadi ngasaina haga the whole millions mayam lei in world sida madudagi aina mogi marakta tinnabu khonar paje masigi yamna awaba mane aduna hajikputa aigi contemporary dance akoina yamna commercial oiba natamnina even aina performance ama toge habda akoigi mafam leitaba hajik platform ama mafam lei hajik Manipur da platform leite contemporary dance ki tobam adagi even performance ufam jaga leite adagi akoina hek jagoi je takpi akoigi institute oina legi haragaju hajik naha oina leiriba posidi akoigi dance India dance ta yauriba contemporary dance haita yamna visualize oiba akoigi patte habinate yamna mitki kumai romda nakshan ba oragadi hingbada lai adubu hingbada lari ba pose se kadai mu yogadagi habidune akoina akoigi dancer amasung artist na khangadabse aigi angang khara num leije aduda aina haije hajik struggle tawbajina ayin sahi 10 kun yankai 40 musura kanda haitare adung kanda leiriba mahi ado ngahatangi nungari ba mahi adudi loishangrani adubo hajitagi hona nangi tongan ba ma research la kadi anum lengdan lehorga da potni aduna masigi pot ase Manipur da haragadi kharadi ai sengna harabani anum kharadi luri aduna adubo luri haije isana thajaragadi isana khonaba ngamgani haragadi mafam kudimakta mafamgi mafam ngata ne kal tasengna thamoi dagi tawge khanna taw biragadi soidana mai pakne bo phum dune bonbon thambiri je ado bonbon augi bonbon dawna bonbon de huji mayamna khangnarabani mai pa aba dancer mane na haibda lal roidran kanje sidai atopa dance thawai yogjaba tungi generation anga mayam hogolak pojida dance pamjaba anga jida kari advice bibiningi dance khatang dance pamagadi dance te chongjalaga dance to biron haidoribra natra advice an thambi ahambada akoigi naha oringai dadi ai dance khatam pamena dance khatang ju onjam beya de haibdi wakan na sidi mai haibe wakan jidi ngahanga ki apam mayam lei aduna akoi se
manungda phummiba akhoi je kanano haibdo thiyo ma darkar lei aduna nahawri ngai de experience am ta hogadamne akhoi gi curriculum haitare dance music painting kai kai makhal makhal je nahawri ngai de tamagodamne haji akhoi na tamninge haiju matam leitre aduna aigi advice haragadi yaringai knowledge mayam tanjaloba aduga chahi khitang lera kanda akhoi gi experience khar lera kanda nangi object aina pamjari report ado kadom do onjang gadam no haibda yengbiba aina haijari je ngasa aina dancer mo oraga ju ai like khangak taba yade ai choreography matungina lari parak taba yade dirgi music khangak taba yade sound khangak taba yade installation design mayam yauri haijari ba sigi mayam asi kha dance ka tangna oiram taba haitare ko ngasagi pitur do nataba aduna ngasagi art form mayam amase ura akanda di hayeng nangna sei 15 muksuropada haitare admaina nangi platform do shemkat pa yane aduna ne akhoi gi aina ju sida kitang panjab ningba je akhoi gi manipur gi education system ji da haitare mapan da di sahi angang oring adigi every class music kai kai lo yaholle haibde moi gi matam do khang moina angang oring da kai art form ji kai kai no khang aduga chai 15 surop da moi di professional akhoi di 15 surop da moi di khangre a che karam karam manona ado ai isama ke oina ai chahi kunmari surakanda ai art che kari no khangamde aduna gi oina su chanava art se kai no khangamde contemporary dance kai no khangamde adigi music kai dam tamakanda da khangkhibane aduna aina haijaning bade khoi gi yaringai nahawaringai da mayam je knowledge tanjaloba aduga hayeng chahi 15 akhoi gi class 12 ka loisla kana moi gi ju mafam mayam le platform mayam ma habidi education akhoi gi dance haraga dance haji platform khatang nate jagoi stage thoga mangonda akhoi gi dance da akhoi gi dance therapy kaina ju leiri akhoi gi how to treat mentally amasum physically treat tawba yaba akhoi gi dance therapy haba mentally oina chu adudagi akhoi gi physical fitness ki oina akhoi gi movement anatomy khangata ba yade dancer mo ogi haragadi aigi saru je kadom da pali adudagi kai no movement do anatomy do akhoi gi mobility mayam ma akhoi gi anatomy gi khangdaba yada mayam yauri majuju khangap darka amle aduna aina hijane budi ngasai gi si mayam je khangagadi option dance khatang stage thoga or film camera thoga adu khatan nate hajariba masi mayam ma vas mayam leiri haitare dance haraga dance khatang o natab aduna aina hijane budi nahawaringai da thiba yaba thi hoba tawba yaba to hoba aduga focus se leiragaju kondang da nangna yare harakanda karambana thamunung da leiri ba haitare ko pamjabado tholakani na khal loisalam dai da bonbon nachom arts foundation na future gi oina kari step pakan na ba kari project pakan na ba sem sari amadi dance pamjaba narol singda contemporary dance pamjaba narol singi damakta nachom arts foundation na kari hangduna thamli abdu kitang mention to biram aigi ahamade hajik ki oina nachom arts foundation na aigi oina di yaringai mapan dagi haitare mapan amasung akhoi gi manipur gi artist ka collaboration to hon bajine maramdi manipur dagi akhoi chat ke haragadi paisa leite adagi amna ju tangi aduna aigi oina di nachom arts foundation jina artist mayam puraga akhoi gi chat ke ha ju ngamjada ba artist mayam ma akhoi gi nachom arts foundation pullaga akhoi gi develop ama torpadune aduga nachom arts foundation na uri je akhoi gi after 5 or 10 years akhoi performing art ama akhoi gi nachom arts foundation ki makhada ai institute ama hange na num khalaga leiri ado hajik se networking santopu matam ne na khale maramdi akhoi sika aigi amgd side loishalage habidu nate akhoi artist na international ama yona bo hona ba habise aki platform aigi institute aduda international networking leite biyade habide kari lamda ma ai hajipuda live phadana aina haijagi ba akhoi gi hantak December da lakda je akhoi gi Taipei art festival ki director adudagi prohibisa gi director Japan foundation gi director mayam ma aibu khambi badagi moina support tawjari aji puda support kar leire admain tawdana ngasagi artist aduna kadai yogodagi habdo adu ma khangdragadi akhoi gi nungai jadi haidar aduna haji ki chahi khara changbadi yai
ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯇꯣꯉꯥꯟꯅ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯀꯤ ꯍꯥꯏꯇꯥꯔꯦ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯑꯃ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯅꯕ ꯃꯥꯏ ꯑꯣꯟꯁꯤꯟꯖꯔꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯂꯩꯇ꯭ꯔꯤꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯕꯣꯟꯕꯣꯟ ꯂꯦꯡꯕꯤꯔꯛꯇꯅ contemporary dance ki matangda choreography ki matangda marik chumbo wafum kya impact news de lengbirak thambiram bagi damta loinana bonbon na maipuna na chatminari ba contemporary art forms bu chawkhot na ba hona biri ba ngasai nachom arts foundation gi ju tung makha tarak pada yamna chob achievement sing la ko oijano loinana bonbon gi live ta su huju ju maksu international level the performance kya utpiri makha ta na su iramdam sigi mai purak poina ahen ma performance kya purak ngam oibiu ha bo fum je thamjage loinana matanga swaida impact news sandok chari ba impact talk to Manipur tension gi tanja do logjage thank you